Kurumjari ISCOM discussion time yang tabiri ba khwai khibik nong pu ahan mukta da taram noksari kai khumno bu cheri loina loina nanga sige khoi ki khanan ne badaleng sin bigi da ba gesing taram noksari Joy Chandra Konthojam assistant coordinator kokomi oza Joy Chandra bu ham taram noksari kai khumno cheri mathang da oza Hem Chandra Salam editor Isel Express oza Hem Chandra bu su taram noksari kai khumno cheri. Thank you for joining us oza ahan basi ai Joy Chandra Konthojam laksage akoi assistant coordinator kokomi da Kung ngasi thamjagadori be topic si political civilization during Manipur Unrest haibani. Sigumba ekoi gi political civilization during Manipur Unrest. Manipur gi hauzik unrest wari basi tha kya surage kamain tawrage haibasi miyam na khangi aduga ekoi gi political civilization masina karmaina tawrage haibasi su mayam na naina ningai oiba matang makakta lai aduna stability food supply system of government highly developed culture written language soul structure, religion system, advance in technology. Punamak sing si yang biraga political civilization during Manipur unrest. Manipur karmain tawri habasi kamain thambibi. Mutda ISCOM yang biri ko khaitara bo kono na khunjari. Ngasigi Manipur gi leiriba political gi status si tasena aikoi yamna democracy gi wan thok si leitrabra ina khali. Aina thamjaningi si Hojik thoiba lanse masidai sida aikoi Manipur gi apunba saktang kaya loi Manipur gi development amadi sana kanglon si aidi India gi constitution gi makada leba sana kanglon sida aikoi thabuk thorom sing si satkane assembly do wasak lokiba mayam laigre madugi marakta aikoi gi koki MLA tarana Manipur gi apunba saktam thugai ni haire separate administration demand tore adu ibtara gadi aikoi hairi ba MLA tarase masi aikoi na lawi civil society organization aikoi na hairi ba MLA taraji disqualified lawgodamni maram di kari gino habi matamda Manipur gi hojik leiba Manipur gi thoiba wathok se solution porong na bo hona da na amoyana thugai na ba Haidi misi mina thong na ba yum mai thana na ba madugi makhoina makok singaga thabak tawdo madu India gi democracy ne ya brai sini madu yabu oidi sini haibadi aikoi iramdam asigi mihut oidi bising ase makoi humpura iramdam asibu ngak sen gedam ne haidi development amadi iramdam asigi ngamkhai oigera apun bigi saktam oigera nungsi chanana leinana ba miyang gi mihut oiba makhoina Manipur thugaina na bo honar ko haibese masi aikoi gi wakalon da masi yamna aikoi gi democracy gi wantu nati aina ai thamjege kari gi no haibu matamda akoi iramdam asi aikoi sahi lising manga gi puari leba aikoi ni India da merge tawu matamda aikoi ngamkhai degi horaga na aikoi gi not ki oba thabuk thorom mayam ji puraga aikoi India da merge tawgi 1949 da haidi aikoi na merge tawu matamda aikoi gi yanaki ba aikoi gi sana kanglon du gi wangmuda haidi Manipur gi apunba gi saktam thugai ge haiba wakalon ama lakpuse masi aikoi yabusu ngamoy masi India na su madu khangna chatkedamni haiba wafum aduni adudani aikoi na hantak MLA tara disqualify lawgadamni makoi gi mathakta akan we action lokhatkedani hairaga ngasi gi assembly da aikoi assembly mi pham mo haina kawi assembly mi pham basdai sida makoi yaude ngasi phawbada aduga leiriba thabuk thorum sing asida assembly da warep lobusu ngamde adu oiba taragadi democracy gi wan to ki wangmuda ngasi lebak ase lenga ibra haibudo aikoi ngasi su hangi adugi mathakta iramdam ijati gi damakta aikoi ngasi gi lengakta leiba 50 MLA na tawgadaba thabuk thorum singsu madu tasena democracy gi wan to leina tawningi haiba wapum aduni haibadi aikoi miyoi yankai sina kari gi damakta makoi bu disqualified tawdibra center na instruction tawbri tawdibra natraga karamba ground tawdibra Sini aikhoina miyamna hangibo question je aduna masi democracy gi wan thuki wangmada leirabanina masi ngasi gi Manipur da sanariba ngasi gi oiba political gi oiba wafum se tasena democracy gi wan thuki wangmada oina satli haina ai thamjage yam noise mathang se kanada oza Hemchandra Salam da laksage oza political civilization si political culture laina development ta mangjin thana thabak toba
aduga voters sing election gi matamda masak khanglaba laipak ningba laipak khunairol bu nungsiba ngamba thabak haiba mi khanduna vote pirabata political civilization si phangadra sai matang sida ngasigi ekoi AI gi world IT world sida ekoi gi political civilization kamdori haiba matang laktardi kamai thambi bi yaisa an maktada yam punok bi kai kuna busari swai da ni ekoi gi sida India ki democracy sida khoi gi shoi be dong na to ba ma he yaw ba se ko democracy dagi politics haiba sidagi sidagi loina ma haugaduni ba aikoi isa ji ju politics ki manung da dum yaurga leiri bane ba hojik si aikoi na aikoi yaudi haiba yaroi ba koi hoju politics ta ai shungma yaude ai madugi wang ma da lei ka haiba si yaroi ba aikoi kuning mak se politics haiba sigi manung si sida leiba ngak tane aduga ai na electo giba nupa duna government do pair ka doini so si dagi adum ba khoi si adum involve to ba si haura bane ba ko smai to dana sum la kan si da ai khoi na khan giba mihut ching duna matik sa ba miam gi mihut amo oina mo gi toham thokpa sing do khoi da pirak tra ba ulak tra ba torok tra gadi madwai du dane ba ai khoi gi kitang asoi ba la ka dori si ado democracy haiba sitadi masagi India ji khwaidagi chawbo democracy chatpa leibak amani na hairi ado masi sigi manung sida democracy chi pakman chongman gidana masi India na go lakshin mangam da ba kon ba tung da ba modongna leirabagum me ba sida yingu democracy chatpa leibak asigi manung dani la hori ba mayama masigi manung dani oida pada tawri ba mayama masigi manung dani khoi politician sing sina paisa tanana ba power politics tawri ba mayam aduga electoral system sing sida akai ba kaihan ba mayam ma lai se masida ne ba electoral system sai sida government formation gi electoral process se lakpa kan se sida swai sida gi hauna soidaktana ngasidi India gi election da sel yaudaba sel paidaba lairaba mata vote le bangam da bagi phim da lai ne masi akhoi electoral process sida amadi akhoi democracy sida kadai da no khara ahoba khara leirabra haibisi gi chingna basi hajukti miyam da phaw haurabane aduga akhoi da party pol si masing yaban ba India da leri ba political party sing masing asugi matki yamgre aduga America gumbadana diparty system ni makhoi da diparty se amana opposition wehongni amana masing helagana government do sengini swai sida miyamna khandui se makhoina yaningba adagi yaningba amusung yaningdab ani sidai hen leiteba aikoi gi di masisida makhoina khalliba government se miyamna yabne han lowri ne haidi ani khaktani na sisida suppose mana 10000 phange amusina 9000 phange adu eradi masing yamba miyamna moi yare haibne India ki di machine na teba suppose ken koi da constituency amada kitang naina daga yeng seba mi manga vote lepe vote se dishing ahumga something phangmuduna vote ka gre aduga mangon da vote pi da ba atoppa mi mari duna phangi ba vote masing duga paruk tagadi masagi miyam na yabani haina elected oiraba mi duna phangi ba vote masing dagi mabu yada ba vote masing duna hele adu eragadi masigi election si khuichumi haina lotari braw masi hojik matam si de masi yam neina ningai oirabne ba aduna miyam na yadaba mioi amana adumak lenga pairi haibasi da masi da lal oiba mejai candidate mangale bakanda masagi khara phangnare phangnabudu yanthong yansin organadi yadaba masing duna barabar adum helaga lebe India da aduna masina semaiba government si miyam gi da makta semba haidi democracy se dum haidana democracy is the government of the people for the people by the people ina adumaina hairaga su madu oiribra haibagi question se laia hojikti aduna migina khwaidagi yadaba haidi masing mana mi manga le mina budu da masing yam bai wani aduga mangon ba mabu yadaba mi masing ne hele haibne ba aduna asiki system si swaidagi horaga asoiba se adum horpra ina khalli aduna masina maram morganda India gi politics ta thoidaba
adagi kari mayam ma tholai aduna chongthok ko chongjinga khoi manipur mokta su uri duni manipur gi politician singse adum ngasina center da suppose bjp lengak leire bjp da loi hupsang gini congress ki lengak leire mathang da lai hain lawrsi madudan congress da loina mak sakhini aduna masagi ideology je kadai da lepino karino haisi haibangam deba adu center da ngasagi chepa mai kai du da sumda su dum chepe phim leimina akhoi gi luching basing si kadai bhawa miyang gi luching ba oiri bage haibsi wahangama oidur oirebo masi mak manipur da thoiba situation phim asimak india gi state khuding mak thokpa ngaktaneba aduna india gi politics sidi kadai do ahoba khradi leire haibsi miyam na hainaba adi ngangnarakpa khoi that thinkers in a hierarchy matam sang abani adum masi semdok bugi ofum su hoding makidin leitri chongthok ka chongjin ga si mayam si khama ngamaktadana no 10 schedule je hapsil laga chungmi handana baina semine si about the loophole si thiraga amuka masagi suppose 1 2 third oina chunga di ma yayena mu hairi bane ba aduna asigumba sin sida chongthok ko chongjin ga semdok ga si men mantaba politics kudo nate adubu india gi democracy si prithvi da khwaidagi haidi broad oiba khwaidagi chawba democracy ni haina chawthuk sari basi kadai da no ai haibam me khangde adubu masi phai harabani na phabasu dum lerangani aduga matamgi matungina masi khidang haidi mi singsigi mindset se hana 1970 da leramba mi gi mindset tuga hojik 2024 da leriba mi singsigi mindset siga manarakte ba adu manaraktabani na masi matamgi matungina khidang hongdo hongjin haibududi mathau tarakadra atopa lebak singda karam makhal gi democracy chali haibna singmasi yenghobu chungbani na khalli aduna tana akhoi gi se sum hani pm se sum chatpa haibasi matam go chunabra chunadabra haibasi dum naina oi tai na smai yan moije mathang sei keno da oja chandra konthok jun laksige oja akhoi gi political civilization si masina development porakadam state ama country do masigi civilization duna civil civilization si akhoi voter ga su ya mari leina bhai ta ado hauzik si akhoi Manipur state si BJP na pairak padagi hauzik Shri N Biren gi Honorable Chief Minister Shri N Biren gi magi laingak si lak padagi ngasai gi Manipur gi asoi ba khara chumthok na ba akoi gi mayam na dum khangnare akoi forest cleansing adagi akoi war on drug campaign gi kai mayam changjal liba illegal immigrant maroina narco terrorist foreigner mitok mayam ama changjal laga masai sida yum tasal ma khochal ma mayam lei sina maram oraga Manipur unrest se hauzik tha kya surage si akoi sidagi pandraga su haidaga su miyam na haktheng na saruk yari bani na uri bani na khangi bani na madu khut thektana dum panaram gani ada sai matang si lak matam da Jharkhand da pangthok kadori ba akoi gi assembly mikhal gi da akoi gi honorable prime minister na pi ba warol amakakta JMMRJD Congress vote bank ki damak illegal immigrants sing sogatli have wafam amadi ewing si media the phongdor pasi mayam na thengni honorable prime minister na Jharkhand gi gi assembly election gi campaign amada singba wafam thamki basi illegal immigrant have wafam si thambani na Manipur da thoiba Manipur unrest se masi illegal immigrant gi issue amadi yawbasi oza hoi CSO gi leader moina library bani thengna bi bani swai matang sida honorable chief minister na swagi area se dum ubangami khangmangami Manipur da leriba Manipur gi issue siga mari leinaba illegal immigrant gi wafam si India government na matam chana thabak lakhot pi de haba sida state government pu koi kari gum hiram amada miyeng amadi yenguna thamrai ja kamai thambini ngasi se akhoi Manipur se India gi border ni Myanmar hariba matam gi Burma ga londinaba state amani Masjid sida akhoi mitu se ang phangna sangai haib se khoi na loina khangai tawbudabu kari gi sangai no haibde Burma se lairabo country hoiba adugi mathakta lan toina tawba aduna Manipur sanga gadi moidi laibak tong khanba haibdi akhoi gi schedule tribe gi quota sida enjoy tawraga mokhoi di tasena ngasi di nungai na yaifana lairibse masi mokhoi gi oiba pangbo Masjid akhoi adugumba ID community kharana for example Sinkuki haina akhoi piri hajibsi songnari balan Sinkuki narco terror community kharana makhoi bu lambi phale lambi phalaga Manipur sida changal matung sida ngasi gi Manipur gi forest ki area singse
मखोइना कोकथोगा हाइदि खुन चमापनि मथक सेमखलप अदुगा सिंगमाई सिंगसिदा अखोइ ड्रग्स फार्मी पॉपी प्लांटेशन जे थारगा मखोइना पैसा जे आंग फंगना तालगा मखोइना इंटरनेशनल मार्केट सिदा ड्रग्स की मार्केट से सेम मतुंगदा पैसा जे आंग फंग पाइ गंदा अखोइ नोंमै अफब से लैरगा मखोइगी हाइबा मणिपुर सिदा मितोम न खुलिंग बलेबा खेंगे हाइना डिमांड अमा लाप डिमांड से लापम मतम सिदा मधु यारोय हाइना मणिपुर गवर्नमेंट ना हाइदि मितोम न खुलिंग बलेबा सेंब यारोय फॉरेस्ट सिंगदा मरम चादना खुन तासलिब सिंग अदुगा ड्रग्स मयामा फैक्टरी लिंकन नबा हाइदि मोगे गोल्डन ट्रायंगल्स है अनि सुबो गोल्डन ट्रायंगल्स अमा लिंकन नबा तौरिबसे यारोय हाइबदिगी लान से थोपने लानिंग पॉइंट दी अखोई लेंगाना तौगदब थबक सिंगदो तौदे हाइबने अखोई मितोप चंगपसे ngasi ki lenga ki wafum to hana dagi akhoi se border se tasena ai united committee manipur ki general secretary wona su thopurami first day wona su thopurami masile jida border se akhoi 398 km je ayamana sat loi gra banga masile jida akhoi loina ba khangre kari gi no habi matam da border sing sida mito mayama sange aduga anogu yum mayama sajale अदुगा मखोइगी एड चंगपुगा आधार से सेमनबो होनबा मदु मखोइगी ओइबा थबंगने सुमाइ तौना तौई हाइबसे अखोइना पाउ इन्फॉर्मेशन लेंगाक पीरगसु मदु ngasi फाउबदा मदु मदुम मयामदना पुंजलगनि ngasiदी अखोइगी इसिंग मरिक अचौब इपाक सेंगिबा दुमाइना मी खगा संगिलपना ngasiदी मणिपुर की केंद्र टाइम थोइजिदा सिंगकुकी नार्को टेररिज्म की तासलपने सिसिना मखोइना खुलिंग बलेबाक सेंगेना मुब तोरपने सिदनी अखोइगी ngasiगी इंडिया की ओइबा वाखलोंदा अखोइदा ख्वाइदि नुंगाइति जे कइनोबदा इंडिया ना मणिपुर बो यामना हंथब मियेंगदि येंगे बसे सिदनी अखोइना ख्वाइदि नुंगाइति जे करिगिनो हाइबु मतमदा इंडिया ना मणिपुर दा मितो मयाम चंगे फॉरेस्ट मयाम मखोइना कोकथो खुल तासले ड्रग्स मयाम फैक्टरी लिंखननब तौरे हारगा इंडिया ना मखोइगी एजेंडा अमद युमफम ओरगा ngasi फावबदा लानसे तौलगा दम थम्मी हाइबा वाफमद करिगिनो हाइबा मतमदा अखोइना ngasi थोइबा सिंगसे आइनगी वांगमदा थोकपा गातनेबा मितोमना खुलिंगबा लेबाक सेंगे हारे मितोप सिंग अदुना चंगगा खबै खरा सारिबिजिंगदो ngasi की इंडियन की सिक्योरिटी आंग फंगना ngasi अपडेट तौरबने मालेंगी फंबाक तकता मरी सुदग लई है अदुइदी मोय चिंगदु पारा तंबिरगा याम लाइना लोशन बे याब पोतो ngasi फावबदा इंडिया की ओइबा डेमोक्रेसी मणिपुर की ओइबा डेमोक्रेसी सिना मरम ओइरगा अखोइ ngasi फावबदा नेना ताना लेबो ngमति तसेंगना फरे ngasi मणिपुर की लेंगा चाउना लई मणिपुर लेंगाना नियम चुमना तालिबा डिमांड की मायोक तौबनी इंडिया की लेंगाना सपोर्ट तौगदब नत्रो अदु सपोर्ट तौदेबा इंडिया ना ngasi अखोइ 355 चैनल के हाइजे अखोइगी ngasi अखोइगी यूनिफाइड की चेयरमैन से अखोइ सेंटर न लौगरे अखोइ चीफ मिनिस्टर देगी लौथोकरे का हाइजे हाइबदी अखोइना ngasi फावबदा थोइबा थौदो वाथुक सिंगसिदा अखोइना उबु फंगेबा करी हैना उबु फंगेबदा ngasi अदुगुमलबा स्टेट फोर्स सिंग असिना हाइबदी ngasi की लेंगाक्तगी मखोइदा ऑर्डर फंगदी हाइबगुम्बा अदैदी यामना नुंगाइतबो वफम मया कया मतागेबा अदुगी मथक्ता तौबु याबा थबक सिंगदो एक्शन ओइना तौदेबा अदुना मरम ओइरगा ngasi फावबदा लान से लोइसिनदबनी मसी तसेना डेमोक्रेसी से तसेना वान थोक लैतबदगी थोकपुनी हाइबा वफम अदुनी मरक्सिदा एमएलए सिंग लिगेन मानकता तारदी अखोई पॉलिटिकल सिविलाइजेशन से सुम मांगलोम चखटपै महुता मनिंगलोम हलकनी हाइबने वजान थंबिरि ngasi की थोइबे एमएलए सिंग से मसीना मखोइगी मथौ से करिनो हाइ मतमदा अखोइ से मियावगी मिहुतनी अखोइ मियावगी मिहुत ओइरिबा अखोइना मफम असिदा अखोइ करि तौगदगे अखोइ करिगिदमक्ता अखोइ लेबाकसिदा अखोइ थबक तौननबगी थोलैबनो अदु ओइबा तारदि अखोइगी इथौदांगजे करिनोइना मसाना खंगदमनबा मथौदांगिंसिदो ngasi फावबदा करि तौखरगेबा फरे एमएलए खरा तौई एमएलए खरा तौदे करिगिनो हौजिक मतमसिदा लान मनुंगसिदा पावर मुनाना फमदा पावर दा
wakhal tawraga leise kaigino lanse loisanna central government na ngasi phawbda yengiba miyeng jantana yengibse akhoi amato oina punjilaga center da takaina gadamne ba naikoina karigumba athu matamda lanse loisandragadi akhoi MLA digi design tawgadamni kaina akan ban instruction ama tawraga yaiba adugi matakta ngasi phawbda assembly da wari blowraga thawai bise moina ngamaga dong wari blowboi lowdaba dum tawraga naisalaga leisini ada akhoi civil society organization no kedo lege haiba miyamna civil society organization aikoina su masi miyamgi oiba strike se kanjallaba matungda aikoida madu kamai tawge hamtamda state force singa aikoiga khanabo oina thoeba aikoida khanara matungda madu singa tamyanda leiriba kuki ne attack tawriba jaga singsida awabu oini sigi aikoi maduna maram oiraga aikoi yarige aikoi miyamgi wakalon singse masibu aikoina phatharaga ngasi phawbda pura chaleba ado miyamna di kari haige da naikoina tawriba thabak to aikoi miyamna yaningdi haina ngasi phaw haire adubu tawdaba yadaba tanjana maram oiraga aikoi thabak thorum singse loina ba pangthwe fare india gi lengang na democracy oigera Manipur gi lengang democracy oigera makhoina iramdam sibu ngapi sembidarabani na aikoi isana isabu ngakje gadamni haibse aikoi gi oiba policy na maram oiraga singya singja khul ngakpo mayama sabsana lebak sibu nungsiba iramdam bu kai bi yaro haiba mayam ngaga ngasi su leiri sing asina ni aikoi na ngasi lan manung oisnu lai su tambo oigera similon oigera aikoi neck minus sakre adu irgidi aikoi kan honasi lan kapsina kafansi laik tamana tamsi democracy salliba adugumla MLA singnasu makhogi miyangi miut oiriba singnasu niom amagi makhada taw haibire niom je tawdobne center gi yakayenga thabak toba power munaba makhoina ngasi tawriba thabak sing ase lan matam sida suna dabra ido masana tinyo tharga khanbiu si aikoi masi khalla matungda aikoi ngasi tawgado thabakse iramdam ijati kannanabagi tholokpani iramdam ijati kanbang amoidoi aikoi resign tawge gaje thopiro adugi matakda iramdam gi damakta ngasi swaibugdi lepi haibado tasena MLA loina bak tawde utpiyo loina bak tawde haibnati MLA khardi tawri aikoi na pamina MLA mayamje punjilaga strength apunbina pangani haibani ngasi apunbina pangani haibse ima lebakse couple of Kong, my shop when a big tele, Aduiti, Delhi, Mama Ampani, central government, Takai virus over. Government, Moigine. Adu did not another MLA Tramfana, Smina Minister Singini Aduta, when I have said, Mafamatam Sati, Maram Dikari, Hamatamda, Sim Minister Singido Shopudi, I going a siki toiba lansa, Masi Atu Matamda, Lushandragadi, I could MLA, did resign to Gani and see the Taramo, I could lay. Okay, ba koi mokoibo aikoi gi leader ni subscriber staying ulu haibene adu dinatana power munabagi amana adu haiba madu matam nateba yam noi je mathang se kena dalak se ge waja hemsandar salam dalak se ge waja akoi gi political civilization sigi chorangna sum khatokpa akoi gi mapung oi ba haitare masigi 6 pillar am khak lai si kai noi kanda cities government religion social structure, writing and arts. Howzik lady ba Manipur gi unrest during unrest way, but I quite unrest way hadna, I quite land tauri hadna. A quite development or roid drive wapam se kuzi seso leader mamatam sang queen way biraba at the Huziksu, I quite Koko Migi assistant coordinator gi taupu biriba, that's why Sandramasan Lengson Biraga wapam si tammi. Aduna Infall Manungi cities in Jakarmain tauri. Lambi thong karmain tauri government gi phibom karmain lady social structure kam dauri writing and arts masi form sing sina karmain lady mapung oibana akoi gi city akoi gi government social structure swain kamain yeng bi be civilization phangi haina lobu yabra masi kamain tam bi hauzik oi riba manipur ki lalak haitare ne lan manung si sida oi riba city mai kai guding makta akoi si unung siningai oi ana haibetai masigi sel thung phiwa maira kaina sokchin bagi mami duni koi du uri se handaki ningol chakobo gi kaithel da mayam na u gi beduni mamang da oi ki ba ningol chakobo gi kaithel da pot shit yam phagi ba haitare masida leiba yon bagi marakta leiki ba phibam adu handaki si oi gi de koi chakoro bani na kaithel da mi kharam tin ba haibu du u gi adu su aten ma matam da yes aduga
mamangda suppose dukan amana lupa lising yangkai muki maya da yon basi handaki sida 10,000 average smaina yoli na hairak ba koi theng nei ko adu targeti Manipur ki sembilan se swai da sum ta nukumai se akoi mitai sing se kumai se adum yam pam jaba hai tare nukumai pam ba harga sen samad sakini ko ai masai gi mitai sing se Manipur se na hai batare nukumai harau se yamna marang kaina leiram me ko leiri se yamna nungai bagi mami dunia ba nungai tragabu nukumai harau tawgodro pangthokadro aikhoigi di mitai singse adum yengbiyu ko all round the year nukumai ngakta ngai bane ba adum mase aikhoigi ipa ipu sing duna yamna nungai be pibom mutai khoisi sengbat piram bagi ne ba aduna aikhoina nukumai masing yamna phangni si mamangi aikhoigi for father sing duna sembiram ne ba adu ngasi gi oiriba aikoi ngasi gi matam masida leiriba aikhoigi mirol singna di aikhoigi ipa ipu na thambiram ba machat chingdu ngak pangam dre haina lobi hai swai sida aikhoigi political gi oiba asoiba khara laigrabra haibasi haininge Manipur da thokliba hajik unrest se thoklam da basu yaba phibam amadi lairam bazat neba adubu madu mamang dagi khare hena ai political parties sing da government sing da blame tawjoroigo mamang da khara makai dia soiba leigibadagi masina maram moira kanda ngasigi asigum phim su ohelakpani na haibasidi miyam na su haire mi kudimo na su haigani aina su haijari miyam na su dum hairi ba aduna mase yingbiyu maptam madu da ngasi kari maram dagi ngasigi lan su oiraglino haibasida matam sangna aikhoigi border si yingjin bidana lairakhreba masina maram moira kanda Myanmar da irang thokba khudingi 1961 dang thokre adagi adugi mathang moida instability moida political instability che leiba guning baki Manipur de bising ja hengat pane aduna handaki sida amuka handaki amangi 2020 gi 21 gi sida amuka moigi February amada military coup togi matam da Manipur da hena jangil lakreba masi ngasi di kamai to geda adumaina loan natraga phong changlakhiba haidare ko phone sang kusing ju halli hande gi beram lerimni aduga loan sang speaks na masing kyam sang kreje handak kam zone da mi lising tariet muktang identify tawba adu khaktani Chujampur district mi kya le ngadage je hauji lani na thiba su ngamdre kaim hai ngamdre adagi atopa district sing da kyam le ngone je hai ngamdre aduga asigi mamang da su karmaina tawge da Manipur da sangalpa mapangi mi sing si karmaina thajil lake da loan changani hauji akoi oja joy chandran haidu maina Aadhaar card se sahalani saba yade ne ye luragana madu threaten tawduini aduna asigi problem si leirini madu da natana karmaina tawge da wasagi Mizoram da sangsillaga Mizoram da Aadhaar card se saraba aduga Indian citizen am oirana Indian citizen am oirabadi India gi mafam amada laibiya bagi haktu leire adu baina tawraga Mizoram da Aadhaar card se saraga Manipur da hajilakba migi masing yu kaya no se khoi haiba ngamde masineba ngasidi tamna smain tawraga thomjil lakhiba mayam duna ngasidi masing yang khalakanda mukhogi political right talae Masina neba Manipur dagi makoina separate administration piu kaisi haigal laisi yumdang bana ama haibudo adu neba makoina masing yang kholakanda political right tale right chi phangna bo honba kanda mitai sing mathak to landaraga thoning da ba misi mina mayam thole masi phau the India government adum yeng na leire even koina Mizoram ki chief minister Laldu Homana handak US ki kanoda kariaba Indiana police ta pangthokiba Chin Kuki Jo unification gi mifam da mana phongthokiba se India gi wangmada India dagi saruk khara Myanmar dagi Bangladesh tagi saruk khara khaidok laga Kuki Jo singi oiba nation nam sembagi apamba madugi damakta aikoi sem sagadabani haina phongdorok ba haibase ngasidi India pumbudu viral oiraga leire masida masigi mami duneba Manipur da handak thokiba irang dusu masigi mami si tadi haiberoi makhoigi apamba si Manipur thugaiba adagi Mizoram makhoigi keno da satkiba aduga Bangladesh ti saruk khara Myanmar gi state ahum
सिदगी फक्चटलगा मोगी सी लौगे हाइबनेबा मसीगी एजेंडा अमा पुरगा चटलगा लेबनिना मसी मणिपुर थोलिबा इरांग सिंग से थोगलकपनी मसे पॉलिटिक्स की मनु चलीबा ngaktaनेबा इंडिया ना म्यांमार कर्म मखल की पॉलिटिक्स तौरी अमेरिका ना इंडिया दा अदगी म्यांमार दा कुकी सिंग दा करी पॉलिटिक्स सानरी हाइबसी अखोई निंसिंग बु चुम्मे मसी माइना लालदु होमाना हंदक सेप्टेम्बर की हंदक सहिसिनी को सेप्टेम्बर मरी दा यूएसए दा पांगथोक रोमदुदा अदु पोंगना हाइबा ngमगदी मणिपुर दा असिगुंबा इरांग अमा हौबसिदी yang ngana horam ba yarabane haidi makoi da madu ki strength leire haibane ba kana gumba amana makoi ki tungda yamna chawna lepi haibane even bangladesh ki adai matang du oigadra ojang sai gi okoi ki Jharkhand da pangthok pa assembly mikhal sig mari ne honorable prime minister na sai gi okoi ki ka JM da RJT da congress da maral siraga illegal immigrants sing yokatuna thame gan hairi si adai matang du oigadra ai adu to laksage masigi amang se sida bangladesh ki akoi outgoing prime minister Sheikh Hasina na akoi india daga india ne bangladesh ne myanmar ne asidagi lam machet machet phaktuga अमेरिका ने क्रिश्चियन नेशनल सेमनबो होनई हाइना माना फोंदोक अंबदुगी ममी दुनेबा सुम सेंदोरे जिंगसी मसिदा ngसागी झारखंड की ngसागी इलेक्शन कैंपेन की मतंग सेस्ता मधु प्राइम मिनिस्टर नसु फोंदोई अदुगा यूनियन होम मिनिस्टर अमित शाह नसु फोंदोई अमित शाह ना दी खरा हेन कनखतना हायबा मतमदुदा ngसागी इलीगल इमिग्रेंट सिंग से मयुमदा हलन खिगनी तांथो खिगनी भाव हायबा अदुगा मखोइना लेरंबा मफम सिंग दो अदु लमदम दुगी ट्राइबल सिंग पीगनी हाय कोई अमित शाह मसामना हाइबनी को अदुगा प्राइम मिनिस्टर नदी अदुगा मानरप तौबु ओइतारगसु मागी लोंदा दुना खितंगदी यांगलप हाइबनेबा अदुना मसिदी मखोइगी भोट नुंगाइनबगी पंगाय हाइबदुनी हाइना अइना लौजैबा अइगी मोददी मरमदी माना मदुदा इलीगल इमिग्रेंट सिंग दु तांथोकनी ना हाइबंग अमगदी मणिपुर दा इलीगल इमिग्रेंट की इशू से कोई मणिपुर दा सही क्या गे मादगी लेरागे 1970 की मतलब 71 अदवाई दगी एमसू होइना दगी 69 दगी गवर्नमेंट माले अदुदम परिदम फॉरेनर्स तांथोक पाइना तो गो बे फॉरेनर ने स्लोगन लाउ मदगी हौरखिबा इशू मयाम दु अदुदी ngasi भाव मखोइ पंदे हाइबनीदा अदुगा झारखंड मी मसिंग यामबसु नते मसी मखोइना हारिदो political blaming to na blame to na bane ba madu mukhoina congress to maral sirini congress na pusilaga adugumba illegal immigrant sing do khunda halami haibane ba madu maral sirini ba vote magi vote masing yam phangna bagi sem sa bo wangang ne ba oi tagadi chamana ni yengona india as a whole ma chief minister home minister amoina मा स्टेट अमगी चीफ मिनिस्टर नतेदना इंडिया पुंबगी होम मिनिस्टर निदना इंडिया पुंबगी प्राइम मिनिस्टर निदना मदुदा इलीगल इमिग्रेंट की इशू से माना पनबा तारगदी मणिपुर की इलीगल इमिग्रेंट सिंग की इशू से माकरी हाइड्रिनो सिगी मतंगदना तुमिना जुमला छिनबा अदुगा सोमदना मेंडलन इंडिया की स्टेट अमतकतना केम याम दुइनो अदुदा चंगबा इलीगल इमिग्रेंट से मसिंग केम याम दुइनो बा मणिपुर दा चंगी बस सुमाइना मसिंग याम मुद्राबा सिददी यंगसिन बिद्रो पोरस बॉर्डर सिंगसिदगी मसिंग तिंगमदना जंगसिन खरे सुम जंगसिन लगा हौजिकसु लान मनुंग सिदा म्यांमार दा बेरा लेबसिन मरम मरकांदा कामजोंग ददी मफम दुगी खुंगंग सिंग दु तारिबा मी मसिंग दगी जंगसिन लक मी मसिंग दुना हेन खरबनी अदुना असिगुम फिल्म सिदा होय मसि सिना इरांग लेबदगी मफम अमदा मखोय जंगजफम लौबा हायबसि मसाना ताबनी ह्यूमैनिटी ग्राउंड दा मखोय बु जंगजफम पीबम थुई अदुगा मतमदु फरकांदा मखोय हलनखिदबनी अदुगी पॉलिसी सु कोई सिददी ज्ञान में तादे लहेले हायरना सुमाइना तौदना कोई लेपाव हाकुई होइना चेयरमैन ओरगा इलीगल इमिग्रेशन सिंग खंदोकना बाइना कोई सुजामपुर दा थियन मतमदुदा मीगी डिटेंशन हाउस आइना फजन निथिजना सारगा थममगदबदु थममदना तोंगान तोंगाना कोई इमुंग अमोंगी युम अमम सारगा खुंगंग ओइना सेंगलगा थममनिदना खुल लोइना सेममिदना आइदी इलीगल इमिग्रेशन चंगे हारे चंगे इबुसिंगदो मखम चाना बैरेक टाइप ता सारगा मखोसिंगदो लोयरगा हलंगिदो नत्रो अदु नतदना युम अमम सारगा ngसागी सोमदगी थादगिबा मणिपुर गवर्नमेंट ना ngसागी इलीगल इमिग्रेशन सिंगदो मोगी मतम खरगी वना सेटलमेंट पिरनबा सेम सागिबा अदुगी क मखादुदा माइन युम सार खुंगंग वना सेम थबमी अदुगा करी हारगे दा मखोइ सिंगसी लोन sak manaba अदुनी ना हायबा मसीगी उम्बसी स्माइ सुम तौदना खोइसे क्याम कुइना येंग लैदुइनो अमतंगा पोइन अमतंगा हाइजगेबा मणिपुर की कामजोंगदा फमदुगी खुंजा सिंगना हाइबम लेबा
Myanmar masasingi koi gari mapot truck to holaga Assam Rifles na pui pusilaga chakchi kadai da chalino khangde haibasi kamjonggi khunjasing da phongdorakhi aduga masi phongdorakpagi matung tha handaki lan sigi manungda tha tarit muki matungda amuka koi Bodoland da kuki mayam sangzila na bodogi group sing sina asangbi sina haireba mogi Bodoland territorial area sida kuki sing settle to honbe aroi haire aduga makoina haireba maduda sangzila ibu singdo Manipur gi kuki ni haireba masi yam chain ani ngai leiri si masini ko Manipur gi kuki ni hai aduga Manipur gi chingya ga ainaba kogi tampak tainaba singsida mokoi mi khara chengre haibadi chumme aduga Manipur tampak ta leramba mokoi khara chengre haibadi chumme adu targadi masidagi chengi ba hojikna kangpopi de ledi ba Chuchampur gi relief camp de ledi ba singduna kadai dagi oi targe ba sisi Manipur dagi chengi ba singdudi Manipur wang da chenam thokte na lowe masing jam na ka hu chenam thokte ba hoi Mizoram da 10,000 around changsil ena haibagi magi report tumadi leire aduga Manipur dagi kogi kilometer kogi 300 muki maya da lapna leiba Assam gi Bodoland territorial area sita chilaga Manipur dagi chile haibasi Manipur dagi kuki ni na haibasi claim torpasi aidi masi yamna masigi matang da yamna kupna tijin bagi tangai padabal leiben khale aduga kamjong dagi Myanmar kogi machasing Assam Rifles na purga chakhi haibasi kadai da thamgibano kadai da lehanbano kadai da settle to honbano haibasi simaga yamna kupna tijin bagi mathau tari aduna Manipur da kogi unrest leri ngai marak sidasu siga chap manana kogi political unrest sisu Manipur da lei masina maram borkanda political civilization yes political civilization si civilization da haining drabani civilization di haining dreba political gi kogi kharung mafam zadabdo adu maina si gi film sida Manipur gi politics se rajniti tawri myam si manung sida tum yaw leireba aduna ni makoi masen gi marakta mod manda na luchingba siluga chinganoga tawna kem tawna rambadagi handakta gasagi MLA drama panna che Mr. Siluina nipirami hai adagi amoka madu moina ha sengdorakpa kandadi adudo aribani hanagi aribani hajik piba nate hanagi aribodu viral ohalapani maduda edit toksilaga makhagi last line duda masagi chief minister Shilo haiba khogi line khara line ohum yawbane buko adudo ko ne edit toroga hapchun mani masi chanaba yaban nate na amuksu phongdorakpa leire ko aduna swai sida akhoida sayetna ba miyam sing sida karino khangtaba kangawnaba amadi adumak leiri masidi akhoi mapi mapa ne na hairiba akhoi lengak mapu sing lengak pairiba sing sina makhoi na lepsagadabani chief minister sinba sindaba makoi masana lepsagadabani maramdi chief minister jasi makoi na semgiba natrawa chief minister masasi moina yadradi chief minister oingam gadrawa en biren singha se chief minister oingam gadra moina yabdi oigrabani hauji ka sugi tangdu lekta tra film sida silniga siloga tawba masigi political go ba charang na ba thonba civilization leitaba haitare sugi civilization sida hauji ti haining de haije nyamna je sa fai thamje thambi wa mathang se kanu da wa Joshendra Kothong jam da laksake oza advanced cities, specialized workers, complex institution, record keeping and advanced technology. Masi ekoi political civilization da mathau taba machak ngaktani. Aduna Manipur da political civilization lehan baga loinana ekoi gi civilization si upgrade tauba haidi artificial intelligence ki matamni AI gi matamni adoga IT gi matamni nano gi matamni. Sigumba technology mayamsin yam advanced way kadaba ada advanced cities way kadaba matam sida aikogi political civilization se sisna back chatlaga leita gadi Manipur state sida laiminari si Manipur da laamba central leaders sing na haibiramba laikre madudi mayamna thengnabada subject to confirmation Manipur se apikpa mini India ni haiba wapam karigidamakta tongan ba community kyana khundaminaba India ki tongan ba community kya na khundami na ba adugumba min India ni haiba phaw phongdok na su leiram kre aduna shigumba pick laba state sida tongan ba community kya na khundami nari ba stage da hauzik ledi ba Manipur gi unrest sina masi athu matam da masi loisallaga political civilization se porak taba taragadi mafam sida khundari ba khudingmak sigi chaibi chaitheng se
अदुमक नंखिनी खांखिनी हैबसिदा CSO की लीडर मोइना कमाइन थंगी ngасaisu thamgre aikogi ngasigi leiriba aikogi mihut oiriba singse pukchen chengba ma mathau tai mihut oiba si miyamgi thabak tawgani tholokpani mahaki wakalonda natraga marnagi wakalonda thabak taunanabagi damakta khalakpa nati miyamgi oiba mihutni miyamgi thabak tawgani tholokpani na miyamgi oiba thabak tawbiu haibise ngasigi phammiba MLA singda ya full tawge aikoi iram damse ngasidi sab kham thengna ware aidi kok to khut hafe ngasigi chana nabigi thangna nabigi tawriba thabak tawram mayam se akai ba nga ta ngare aikoi alu kg da lupa yankai humpu yoksele tilo kg da lupa hundra yoksele masidai sida aikoi gi adugun laba aikoi gi mihut oiri bisingna makoi gi mathau dang du ne aikoi na thamlingi se madu makoina sab sana lokhalagadi aikoi chawkhat pukunai oidoini alu kg da lupa yankai ni gwati da na kya piri habdo aungtang masinai na biyo tilo kg da lupa hundra ni gwati da thangnabe state ni ko ina bijari bije sida nai na biyo aduidi leba ki mute oiriba makoina madu people da hong na phangan gedam ne madu karai degi lakpano haiba matamda makoina hairiba national highway si satpa yadabagini national highway si da route tawbagini national highway si da maram sadan taxes lawbagini hairiba si kanana control tawbudun lenga mihut sing duki mathau neba aikoina haining idi india da jo haining ise karigino da highway ga je highway protection force thamgudane ba natragana manipur gi IRB battalion tham ngang sin gidane ba people da sakhul lagadi ngasi gi democracy gi wan thok mute singjina tawum thokba right to tawi haidoine ba ngasi gi manipur da development torokadaba thabak thorom singdo center degi lupa karo la agasu ahan begi live scheme se lawraga ani sub scheme lobungamdre UCP tabdegi utilization certificate P tabde adu betaragadi manipur da kamai develop tawgari adu betaragadi ma na pai ba portfolio sing ado nium sumna system naina tawgadam ne ba haibidi aikoi tasena ngasigi lambi national highway su phanba mathau tai aduga manipur da leiriba department sector kodima magi horticulture paibna horticulture agriculture paibna agriculture adagi animal husbandry nata PWD education department haibu singse niyom ame makada ma ki laiba direct fund do mai gi mafam da direct beneficiary da yon gadaba adu natana na koina na sijinabadagi thui haibani adugi matakta north east haibase aikoi gi jingi oba jaga ne ba jingi oba jaga sidida center de gi phan mayam launa rabdo madu tawdrana democracy gi wan to gi wamuda makoi masen masidai da power munarga leire masini aikoi na khwai digi nuaiti aduna hojik leiri bisidida aikoi iramdam ase chawkhatke tangdu leita ba iramdam ma oinge hairagadi aikoi miyang gi mihut oiri bising asina puksen sengna amtang di thabuk to ngasi manipur se minus sale similon da minus set pa bise ta sengna masi aikoi hayeng madu pick up to matam da minus dum tar le ni masi amu ena minus set na ba aikoi gi mihut oiri bisingna mai ma ki thabuk thoram singje nium chumna ongta pai ke se natragadi aikoi sungchu shedna malengi phamba ta development competition ni globalization ni masri da aikoi kamai tong yobu ngamni aikoi yauna nabagi da makta aikoi ngasi gi lengak ta leiba music ase pukchen seng batangai padi pukchen bu seng draba yararoi adugi mathakta thabak tawri bu sing ase masi tasena ai mihut amagi tawum thokpuju karino haibado masa na nainarga phangba ngatne sini aikoi na pamje aduga iramdam asida aikoi ge tasena aikoi gi mute ori bisingna aikoi mokoi da thamning basi aikoi leba si khamthe no ware leba si da khamthe no ware banina aikoi democracy sapa leba ni adu democracy gi wan thur nei thaba ongtang tawsi adu tawru kanda aikoi chawkhatpa aidi ing tapa manabu khunai pongongani aina ai thang
Yan Waijing a ISCOM discussion time na thamjari topic political civilization during Manipur unrest. Masibu khana na bidang telengsin bi ki pai kai khunu zarba gesing oja Zoe Chandra Konthaujam assistant coordinator Kokomi adoboja Hemchandra Salam editor Isel Express guest animapo ISCOM discussion time mai kai di roi boina thaga chabi kai khunu phongdok chabagalo na ngasi dang tadi ISCOM discussion time hobding loi pho mieng tabi ki khwai ki bingong po aroi boina thaga chabi kai khunu phongdok chabagalo na kai nia thangni jari pina virasi khurumje